amtang haibiro ai ning them koi Hussein su koi aseng badi Hussein koi aduga mayam na ning them ko bu su yawi aseng bai mai pa na thon badi ning them Hussein koi bai se Hussein Muhammad Hussein yes ojadi karai karam lam dagi ai moirang kendra kokta dagi ni oja hoje ki irang se khangna hoi meitei ga Kukigi karak sida muslim budi yaude hoi adoi tar busu ayam dikan ge muslim na mating pangaga chingi Kuki mayam gi pot su holi ko pot holi mating pangi adubu lady ba ichin naw meitei sing nadi muslim da awaba natragana auto da pot puri ba mayam se loi na ching thar mei thadok ki haba ko ado ojana amtang haibiro hoje ki imphal gi se lady ba muslim ichin naw na sigi irang marakta mating pangaga kai wakhan lege masi seng harakanda aikoi leitaba oja khoi ga aidi meitei ga aidi oja khoi Kuki ga hekta hairasi ko aidi khanaba aidi nungaina daba sugumba hanaba sunaba sida koi da yam wai khoi leitalaba lairaba khoi da seng harakanda nongmagi chara talaga chaba khoi se oja seng harakanda hana lising tanwa ngamamdo hujik si changwa tan manate changwa tan mangamdre oja seng harakanda khoi yam wai sengna adu akhoi ya pamba sidi sengna nusina na sar khoi akhoi punna hana gumna leimina buduni akhoi na pamjari si sar sengna oda meitei sing na budi hoi muslim sing na mating pang ba se ogumba mei thabi adu tawi hoi sing na kai silige akhoi da Kuki sing na ngasi phauda akai ba kari shu taude oja kari shu taude aidi sima auto sima mei thare ai auto driver ni adu auto sima mai thare natraga auto driver ma phure natraga adu tore haiba kari su leite adu ngasi maksi aidi ngarang nupi aman aibu samu khongdagi aidi kainoda mayang langjing jase haina nekpi bane adu mayang langjing helaba a kainoda kaithen manbi yogodoraba adu fobudasu mana haye hojik sho ja koi thadraga hangbiu sengna adu yodri bra haru yodri adum haire adu kibudagi aina has adu di aina hange haina waidi dukan gi misingda hange adu da aisidi kaithen manbi yogodore da koi hallaga amuk sakro aduga aidi mayang langjing dagi hekta nakanda lambi ama somda satpani left side ta asomde helakpada left side ta satpani aduda chumna straight ta sakro adu ma haibalam du yowani haina aduda satpadagi oja sengna harakanda aina yowrabra yowdri adum hairaga pung mapan tara taba adu khara aswaida mi khara tinmam bazar masa ama lerame aduda aina hange aduda khorkhulni sidi nakhoina mana nupisin haibalam sidi ngasi oiroi somda chalo haina makoi nambi takbi rakpani oja aduga sida lakpani hoi khangna kangpupi sida changrakpani haba natte oja makhoina taglakpa lambi se oja kanana tagrak aidi kainoda mayang langjing dagi somda haijallo haina hair taglakpa mising je sina taglakpa si oja highway sunat natte baja highway ani sidi ai khangi dina oja ko adu de phare oda marang ne phari bise mani oja marang ne phari bise adu acha thakti dum ai oja ai pi oja pi ado itar bin ngasi khoina interview lo cha kai sunate khoina pamjabidi hoi idauna imphal chat pakanda hoi Kuki sing gi wakhalol Kuki sing na kramaina mibu hoi lanai bu khut hekta sukti haibise kai paudam pibi gini ai ba birin manak ai jage seng harakanda ahoi gi ai pangan ga Kuki ga taunaba nate adu meitei ga taunaba ni meitei asida su kannang mi ama phone ngang ba udri seng harakanda kwa pijari magi asapot piri magi everything magi takar oiba khudim mangon piri ba seng harakanda aide ante ai budi tongan thamase ba aidi irang si yaudabnina do irang taunari ba hanari ba nupi asida kare gumba pressure ama ho pi de haba se sengna ai samak na haijagani sengna ai kai hainin balege adu ai hairi huji haije se simak ne ai hainin isi oja sengna harakanda koi chalui ai isaga chalaga sumai tawi aidi pangani adubu oja khoi meitei ga Kuki gani taunari si adubu Kuki singduna di hariba ai ga jaminariba ai ge isi haiba tare
ꯃꯁꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯀ꯭ꯋꯥꯗꯒꯤ ꯆꯥꯛꯇꯒꯤ ꯆꯥꯗꯒꯤ ꯀꯔꯤꯗꯒꯤ ꯃꯥꯒꯤ ꯍꯦꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯄꯤꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯐꯖꯅ ꯊꯝꯃꯒ ꯊꯥꯕꯤꯔꯛꯏ ꯍꯥꯏꯅ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯒꯅꯤ ꯑꯣꯖꯥ. Lata. Yumnakti ma. Ay, lasamni. Laisamni. Ah. Mari kadai digi Samajin. sekmaizin. Oo. Acha. Imana ngarang sangra ise jaga se leiriba kangpupi ni hai khangro imana. Khangdi. Khangde. Oo. Pare ngarang de nungdang du li abanina. Lek padu da ima kam to ya cha acha thakpa kamai na pijage leiriba ima ben khoi gi di mera pai bi hai mite gi di. Sa jo pije se sa chu pije ye. Fazala tawiye. Haina to bi ko. Ado imana hojiki irang sida kuki ga mite gi yengthina bagi iram dam sida leiriba imana kuki gi lamda leirak pasida wakhan kai lege ki ba pokra kamai na to rakni hai bi kai wakhan lege. Ay akiba pokte. Pokte ba ko. Pokte ya ba. Pokchai ha ba. Ado phare ima khoi se leiriba sarkar hojiki paliba birinda pau si kai hainge mana am tak haini Mana tawriba mawong je. Akoy di yadaning je. Adana lan matam da su mamana kana karima ta su wahem ta su haide aduk mana tumina lay aduk matakta mana Narendra Modi na thoraka lan sigi matang da wa matse mangang da tumina le thokpa de akhoi tu janing je aduna amisha tholam bade ma karimat hairam de ma asiba jum da sanga ga ma pesa piram maga ma thoki adu adma thola ba tangra ba matung da amuk hena ma tholam madagi irang ke haugi aduga biren mazu karima ta wahe ta haidana mara tumina lebate akhoju yadani ke adu de khoi gi karak sida leiriba chinnaw kuki ga mitei gi karak sida afaba purak pa se kana ge khut lei biren ne koi ma pau dam se kai kining ge khabar da ado birena wanga pa matam tv da wanga pa matam da akoy mana wangang bade akoy chuta taning de ma akoy na chuya ya de mana talim ka sidi yamna akoy busingda bani mana adu mana tapat mana nga pa wangang thangang akoy taning de tv masa ubo phawa akoy mabu akoy na hatuk ni ba mapo Ada mana tak dibalik aja aku paham deh. Si harga ilusan jarak. Pare ma mera pai bi se leiri bai khu mera pai bi ne phomi se chin ba kai u ba phangge mana kuki singi mera pai bi se Kain pa kena de moina ngarang akhoi lakwa matam da moina phajana welcome to bi ba se aina mo khoi bo thagali. Let this be a testament and let this be a foolproof that Kukigi communities are not communal like any other communities. And we would like to urge the state government to take cognizance of this goodwill gesture by releasing two of our fellow brethren who had crossed the buffer zone yesterday at around 10 p.m. Now we would like to urge the center government and the state as well as instruct the state that as long as the Kukigi breathe, as long as the Kukigi have blood in their veins, will strive for our land along with maintaining our decorum. And this is our goodwill gesture that
the innocent and the bystanders should not be harmed. There should be a reciprocity on part of the state government. There should be a reciprocity on part of Biren Singh's government. And the brunt should not be on the civilian. We have seen so many video clips that emerges on the internet whereby innocent Kukigi are dragged on the road, mutilated, beaten, but we are not going to restore to that standard. We are going to maintain our standard. We are going to demand our political aspiration in a most democratic form. And this is one of a message that we would like to give to our Valley brethren. And for the center government to stop giving instructions or giving goodies to a deluded state administrator. Birenji, you have crossed the line. Let this stop. We have crossed the line, we have to stop. As we have given interview by them, they should be our ambassador of goodwill messages to Imphal. And we want that reciprocity. Wars are fought on the battlefield. Wars are fought between soldiers with arms, not with civilians. If you are courage enough, fight with the man with arms, not with the innocent civilians, where you ambush them on the way. So we would like to appeal to Biren Singh and the MP Sanazauba and to all the elected representatives of the valley that enough is enough.